ngasisu Manipur top channel gi maikei digi mayam da video ngotang share tawjagi special oina lokhajarga mayam da share tawjabani mayam masa lumlabi nupi ama mapu roibaga loinana kotna sahi taraganithoi gi phadok pikhre sahi taraganithoi na mayam sanglaba matamne dusu gi Manipur dane masa lumlabi nupi ama mapu roibaga loinana kotna sahi taraganithoi gi phadok pikhre haba pawma mayam si boxi da phunge mayam da share tawjagi ngasi Lamphel Court Complex ta leiba Special Court NDNPS Manipur Waikhom Tonen Maitegi Court satakhiba convicts anigi sentence hearing the court asina tha ahumgi angang napuribi nupi ama puroibaga loinana sai taraganithoi ge phadok pi hibaga loinana fine oina mathang sitna lupa lakh amaga lising yankai amasum lupa lakh ama pinabasu khankhre court asina sahi taraganithoi gi phadok pi khraba nupi adugi maming Lalorjami Dolian sai kungatret kawi more ward number 2 supermarket tagini aduga mahaki mapuroiba adugi mamingna Saugaijam Robindro sai kunganipan apokpa S ibotombi kawi Kaksing Waidi Thongap Laikai digi laklaga more ward number 2 supermarket laibni hari makhoi ani yauna tuan ba accused Nepal gi mathakta narcotic and affairs of border NAB police station case FIR number 30 of 4/2018 register tawduna lokhatpani case asi NDNPS section 22 of C 62 60 of 3 29 25 21 of B gi makhada register tawbani police ki mekedi case asigi charge sheet thagalaglaba matungda court na masida yumpham oiduna charge hearing charge consideration pangthokibada apunba accused Nepal ni manungda accused taruk case asidagi research tawkraba matungda matai manaw ani sigi mathakta court na NNPSA ki section 22 of C 21 of B amasung 29 gi makhara charge frame tawduna makhoi gi mathakta wayel sa tharakibani aduga case asigi aroi hearing mamang thagi kunga tareta court asina laukthokduna matai manaw animak WY tablet lising manga ga sani yauna atai polam singa konana phabaga mari lainana mara laire haiduna conviction pikibani aduga ngasi chathakiba makhogi sentence hearing order matungina special court asina S Robindrobu NDNPS Act 1985 ki section 29 21 of B amasung 22 of C gi makhada sai taraganithoi gi phadok pikhibaga loinana lupa lakh amagi senpam fine oina thinanaba kankhibani aduga ma ki loinabi asibuna ek asigi section 21 of B gi makhada sahi taret ki phadoka loinana lupa lising yankhai gi fine amasum ek asigi section kunganithoi C gi makhada sahi taraganithoi gi phadok amasum lupa lakh ama fine thinanaba court na khankibani S Robindro gi loinabida court na piriba tuan ba sahi taret amasum sahi taraganithoi phadoki matamasi punna satminagani haibaga loinana karigumba makhoi anigi maikaidigi pifam thokliba fine senpham singasi ngasidagi paraga tha taruki manungda piba ngamdrabadi makhoida piriba phadoki matam sing asi tha taruk sangdokani haiki adumoinamak case asiga mari lainana makhoi anina hana jail da laikhiba numit sing adudi makhoi gi phadoki matam sing asidagi kakthagani hairi special court asigi judge W Tonen Maitai na pikibo order asina makata na kangan kibada phadok taraba matai manaw ani sidagi police na recover tokiba lupa lakh amaga lising tara humdogi samga yankhai gi senpamadu makhoi ani na illegal drugs sing yonbagini haiduna charge tarok labasu masigi matik saba evidence singna court na phangdabana makhoi ani dagi seize tokiba senpam asiga loinana atai polam punama hanana makhoi ani na phangdriba oiragadi ngasidagi tha sigi manungda makhoi ani da handokina basu ko na khanki loinana tha ahumgi angang napurabi nupi asigi damakta jail authority na matik saba section thorang sing lokhat kadabani haibaga loinana makhoi dagi phagat kiba drug sing adu logi matung ina masigi appeal perat loiraba matungda dispose tawna basu khanki panba yabadi makhoi ani mak hokiba kumja english ngani ga taraga nipangi me marida NAB amasum more post command gi combined team amana makhoi gi mayum dagi phagat kibani court asina case asigi wayel satharakpada prosecution gi maikaida special public prosecutor Kosia mauna lepki aduga phadok tarba matai mana asigi maikaida advocate S Setendrana lepki haina su pauksi isna makhatana fongdorakli adugo loisilakpoina mem paung khatanga mem na hapsaramge mem loifoktaminasi atopa paw mana dijamnigi suspension order high court na sanahan khidre
Manipur Lengaki Consumer Affairs Food and Public Distribution CAF-NPD Loishangi Joint Secretary Ranjan Jumnamna Jun Taraga Mathoi English Singaniga Taraga Mapanda Tokiba Order Amagi Matung in a Loishanga Sigi Makata Lady District Consumer Distribution Redressation Forum Impalgi President Oibidigi Suspend Tokiba Housingna Shingjamai Matak Tuksom Laikai Lairaba Wangjing Awang Laikai Digi Naurem Dizamani say Humpugamanga Apopa Lakidraba and Vasudev ki suspension order adu High Court of Manipur na sana handana thamkre ngasi court asigi justice Khairakpum Nobin gi bench na pikiba judgment amasum order amada endism nibu forum asigi president oibdigi suspend tawre haikiba order adu class tawre haikibani endism nigi mekai digi mahakpu phammasidagi suspend tawbigi order adu bu singnaraduna court asida writ petition civil number 536 of 2020 file tawrakibani Petition asigi respondent sing na Manipur Lengaki Maikei digi CAF-NPD gi Commissioner amasum Joint Secretary ni Petitioner na kota waka libana maki suspension order asi Central Civil Services Classification Control and Appeal Rules 1965 ki mari lainaba provision singi matung ina akaknaba numit masing Numit tarani gi manung review tawkidaba asi CCS Rules 1965 ki provision singbu violate tawni maramaduna maki suspension order asi sanahan bifam thokte hairakibani petition asi Justice Khairakpum Nobin gi bench na lakholaga khanaba hauki aduga masigi aroibe hearing tha asigi anida pangthoklaga review tawduna thamlakibani judgment amasum order na ngasi lakthokibani court ki order asida petition asigi respondent anigi maikeida lepkiba government advocate na petitioner gi suspension order asi review tonabagi dama committee ama semki adubo committee adugi chairman oiriba miwe adu COVID-19 positive oibadigi hospitalized tokibana maram oiduna maki suspension order asi review tokibani haina phongdokhi hairi court na government advocate amasum petitioner gi maikeda lepkiba senior advocate TS Ibo Holgi submission sing taraba matungda petitioner bu district consumer distribution redressation forum Imphal gi President oibidigi suspend tokiba order adu sana handana thamle haiduna laktokibani panwa yabade petitioner bu service tagi suspend tokiba CAF-NPD gi joint secretary order adu da mahakpung nifuni pandagi hena police custody da detain tawduna thamkibana maram oiraduna mahakpu suspend tokibani haina phongdokibani loinana petitioner gi loinabi thoksom ningol naurem ongbi rekha memsabu masagi mayumaktada me kun gi mapan english ngani ga taraga mapanda miha thina halam kiba thaudoki matangda singjamai police station register tawduna lokhatpa case FIR number 94 of 5 2019 under section 302 by 120 B by 34 by 201 IPC gi Mari lainana petitioner asi police na me kuntraga matoi English ngani taraga mapanda pharaba matungda judicial custody demand tokibani aduga ma ki mathakta case asigi charge thagalakpadagi hauzik session judge Imphal East ki court masi warel sa tharibani hainasu pausi isna makhatana phongdoragli and thank you